Hi everyone, welcome back to my channel. Aigi mamangi video singda nungsibiduna like tawiba, share tawiba, subscribe tawiba khudingmapu isan nonggi maikaidagi asuki matik thagata phongdoksari. Aigi matung tarapa video singda sumayamna adumak nungsibinaba haizari. Aduga mayamna commenda yam habirakpa khoi bridal makeup taw haibado ado ngasidi bridal makeup tu tawraga mayamda ucharage. Bridal makeup tawgadoriba model asina khoi mayamna su hena khangbiragani Manipurgi YouTubers चे नारो लिलीदा तौजबनी अदो मयामना वीडियो असिबु मिटेंग तामिनरसि
mayamna video asibu loiba phawbo yengbibagidamagta asuki matik thagatpa phongdoksari mayamgi nungsibiba adagi mayamgi thaujaldagi aina ngasi phawba aigi lambi sida sangjinba ngamjaribani ado mayamna matung tabatu hena adum support tawbiyu lamjingbiyu haina haijari mayamda aina amuka hanasu haijari please like share and subscribe